haibra kuntra nimpu yamana ahing nungtin khaktana pung kumri chupna adugumba lambi overloading oiba akoi vehicle jingduna maseng naidan chatpadagi lambi ji adumatik phim sokibine habasi parja mayamna khangbire aduna hojik aina thamjani mafam si Imphal Saikul Road Joint Development Committee ki maigidagi akoina thajariba numit ngasidagi na numit 15 sigi manungda government ki matam ki thomising amadi makoi ki officer sing laga sembini haina tat tobuse tobidabi numit 15 sigi manungda suksoi soidona Imphal Saikul Road ki film si yam phajaba mongda black topping tobirga sembiu aduga karigumba sembidaba tholagadi maduda praja miyamga apunba committee ga akoini ihoma lakpadudeda apapatak daito kudumaksi okegi leingak na pubiba tare masi mai clear ka tokjage loina na manipur government gi hujik akoi person rule lebani na manipur government gi akoi mai puning chingsin jage ngasi si akoi press meet am khoi phamjaba si Imphal Saikul Road Joint Development Committee haiba tare lamlong dagi na awang pangna Imphal Saikul Road sida leidiba akoi leitan pokpi phobugi akoi maiti taba area singste leibiriba club mara paibi apun by effects amagi akoi khongjan changjin jabani mangda akoi thoidondena labisi chahi koi 2023 May gi tang uhum gi mamangda gi su lan lakpasini gi mamangda su adumatik lambisi sokre adu 2024 da department gi site gi pothole khre menbirame madusu machi da yamna akoi gi nganam thunam dabagi mongda membiram ba haitare adu maina praja mangi puning pen ba mongda thabak to biram daba masi masu leijare aduga hojiksi tasengna akoina chaurana yengjaba matamda committee yengjaba matamda hojipokta koi gi accident thoktuna leigi daba koi gi accident report si kundrapam awang lekai gi line to pangan bagi sanglen mamang makta da sobam lekai digi sei yangkhairom surba koi ini amakak masugi akoi chura kron yawlak lakpa matamda koi mana tongagi ba two wheeler duna koi extend tobudigi legidre gi mamangdagi koi Imphal Saikul Road si adugi matik koi khudong thininga eba mongda lakpa ado matam gi leiba condition sida koina kholau kya lauduna su PR gi mamangda leramba sarkar oirga su then PR laga su parja akoi gi kholau se tabi dabagi yam nungai taba koi masak am oibasida tangai fadana koi karigumba praja gi kholau khro lobam thui haina akoi apunba development joint development committee na masi khongjan si changjalakpani hojik akoina thamjani ba wafam si ngasi ma koi press conference lawyer ba matungda mari lena ba hana mamangdagi akoina che mayam ma pisan lagasu mamangda governor da akoina memorandum mayam pisan lagasu makoina akoi praja gi kholau tadrabani na amuka na akoi chiriba sumba yamna phim thiraba yamna phim soklaba lambi sigi matangda amuka so koi apunba joint committee na memorandum koi 16/9 pisan jagani aduga akoina masada palibasi akoina ngasi memorandum pisalaba matung ngasi that tangkuni thoi November tangkuni thoi gi matungda 15 days ki manungda haiba Imphal Saikul Road phibam soklaba se mase government gi site gi koi yam phajaba mongda black topping to biu haibani masigi thabaksi ekoi paikhalak to taragadi parjamyam ga loinana koi government gi mathakta yamna democratic oiba issue ekoi khongjang mayama sangjilakpagi ekoi sem saba leijara bajim thamjage aktada ani suboina sagomangdagi thabak subalakpa ahalamakha thabak surba matungda mayum hanma matamda adusu two wheeler ga dipper amaga thengjanabada accident thoktana leigidre sumai tawdana 100 flower school gi leiriba area seda masing khangdana accident thokpa leikre loina na manipur police training center oiriba MPTC gate mamang dasu adugi mati ekoi accident thokpa gi report si leikre salamthong area gi akoi gi salamthong gi bridge gi up orpa saruk ki downward amadi upward ki oiriba lambi seda masing khangdana ekoi lambi ji sembidamna maram oirga nungju pantha nungju matamda lengang nandabadagi koi gari si masing khangdana tasanba adigi sitpa adigi longba masing khangdre two wheeler rogera four wheeler rogera akoi khurai amadi akrumukhongi lonaba hantaki ising isaugi Imphal tureni kaideba river sigi aduda leramba akoi gi bridge si ising isaugi matamdu sendagidana madu pang sanana ba hujik nung
अदगी चेनाबा खरा हैजलगा यामना खूब मवंगदा हुजिसु थंबिरिबा अदो इसिंग चाउदुदी कुइग्रे लोइखिबा अदो प्रजादी गवर्नमेंटना उबिदबसी ngarang nahamata da maduda akoi multi bhenama yungjanbagi akoi extend report se akoi leje aduna hojik tasengna Imphal saikul road da leiriba government gi loising sing haitare kodom haizarabada MPTC akoi police training center adigi paramedical private ta paramedical akoi institute mayam leiri then forensic science leiri aduna leiriba mayam se adigi hojik akoi dolai thabi dam bridge ta leiriba adigi deploy toriba security personnel sing asigi satok sasingi ka henba aduga sigi mamangda amuksu akoi ki saikul road joint development committee si ekoi sida ekoi yellow marom de leiriba club puno punsan minaraga khongjang ma sangsal la jena adugi damtang asi ekoi keno sida ekoi pangei ni plakathen gi lampak sida ngasigi press message sinjabani Imphal pangei road joint development committee hiring aida sok lising ani kun marigi January gi tarik amada ekoi matamdugi sakarda koi pangei road si lambi Imphal saikul road si sembinaba se pisenjare adui matung tarakpada moina ekoi thajaba department gi engineering laaga April ki tarik kunipan da social assembly club ki community hall da ekoi executive engineer na KS Robinson na aiba pidna lambi ji semane na thajaba pibagi inaba leire adui matung da ekoi na lamongdagi horaga apana sakul boki leiba kana lamongdagi horaga akun ko khawdan to government na mayam pisale adu thana mayam pina kan thabak se pangthok taba akwa waro thamina bu gidamakta may tangman de lengin biriba ko da Imphal sakul road joint development खुदिमंगना political gi scenario du thambiramaga afaba lambi ma akoi ohen ba haibase da akoi praja खुदिमंगना support tobiduna akoi committee si mapang kalan bi haibase ai ngasi social media gi mafam da thamjage